ꯐꯤꯔꯦꯞꯄꯗ ꯃꯇꯝ ꯐꯤꯛꯁ ꯊꯥꯗꯨꯅ PSSꯀꯤ ꯑꯣꯐꯤꯁꯇ ꯀꯧꯈꯤꯕꯗꯣ ꯑꯦꯔꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯇꯒꯤ ꯑꯦꯔꯣꯟꯅꯁꯨ ꯃꯔꯨꯞꯇꯨ ꯈꯔ ꯆꯦꯛꯁꯤꯟꯅꯕ ꯁꯦꯟꯅꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯆꯠꯊꯣꯛꯄꯗ ꯑꯦꯔꯣꯟꯗ ꯇꯥꯛꯂꯝꯗꯅ ꯆꯠꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯄꯥꯈꯠꯆꯕꯅ ꯉꯥꯛꯂꯩꯗ ꯃꯆꯥ ꯃꯅꯥꯎ ꯁꯦꯟꯅꯕꯗꯧꯅ ꯐꯤꯔꯦꯞꯄꯕꯨ ꯁꯦꯟꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯛꯇ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤ ꯆꯤꯡꯅꯔꯤ꯫ ꯑꯋꯥꯡꯕ ꯃꯐꯝꯗ ꯊꯥꯡꯒꯠꯇꯨꯅ ꯁꯥꯠꯍꯜꯂꯤꯕꯤ ꯂꯩꯔꯥꯡ ꯑꯃ ꯃꯤꯠ ꯇꯥꯔꯨꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯑꯗꯣ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯁꯤꯅ ꯐꯤꯔꯦꯞꯄꯕꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯇꯥꯝꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯅꯤ꯫ ꯇꯥꯝꯅꯥꯒ ꯅꯛꯁꯤꯟꯅꯕꯗ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯆꯦꯛꯁꯤꯜꯂꯨ ꯑꯁꯤꯇꯅꯤ ꯃꯤꯀꯨꯞ ꯀꯥꯡꯗ ꯇꯥꯛꯈꯤꯕ꯫ ꯐꯤꯔꯦꯞꯄ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯉꯣꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯇꯥꯝꯅꯥꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯤꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯀꯨꯞꯊꯕ ꯋꯥꯔꯤ ꯍꯥꯏꯗꯣꯛꯇ ꯂꯝꯁꯝ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯅꯤꯡꯉꯣꯜꯗ ꯉꯔꯥꯡꯗꯤ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯈꯪꯍꯟꯕꯗꯨꯅꯁꯨ ꯇꯨꯡꯗ ꯀꯥꯟꯅꯔꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯣꯟꯅ ꯅꯨꯡꯁꯤꯅꯍꯟꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯄꯥꯎ ꯄꯤꯕꯗꯤ ꯀꯥ ꯍꯦꯟꯅ ꯊꯨꯈ꯭ꯔꯦ꯫ ꯂꯥꯏꯔ ꯃꯆꯥ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯣꯝꯁꯤꯜꯂꯝꯂꯅꯤ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯀꯣꯜ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯔꯣꯟ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤꯅꯤ ꯀꯣꯜ ꯇꯧꯕꯤꯈꯤꯕ ꯀꯥꯎꯈ꯭ꯔꯕ ꯀꯣꯜ ꯀꯌꯥ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯆꯪꯈꯣꯟꯕ ꯃꯉꯣꯟꯗ ꯃꯤꯀꯨꯞ ꯀꯥꯡꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤꯕ ꯂꯥꯏꯔ ꯃꯆꯥ ꯊꯋꯥꯏ ꯑꯣꯏꯕꯗꯨꯒꯤꯗꯃꯛ꯫ ꯑꯣꯐꯤꯁꯇ ꯃꯐꯝ ꯌꯧꯔꯨꯔꯦ ꯏꯀꯥꯏꯒꯤ ꯈꯪꯗ ꯅꯨꯡꯁꯤ ꯃꯁꯨꯡꯂꯥꯟꯒꯤꯗꯃꯛ꯫ ꯃꯥꯒꯤ ꯑꯩ ꯂꯩꯔꯤ ꯎꯠꯂꯒꯤ ꯈꯟꯅ ꯑꯗꯨꯕꯨ ꯃꯤꯆꯩ ꯀꯌꯥ ꯆꯥꯗꯨꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯄꯗ ꯃꯄꯤ ꯐꯥꯎ ꯊꯥꯡꯅ ꯃꯤꯄꯥꯏꯈꯤꯕ ꯅꯨꯡꯁꯤ ꯃꯁꯨꯡꯂꯥꯟꯒꯤꯅꯤ꯫ ꯑꯊꯧꯕ ꯋꯥꯍꯩ ꯑꯃꯗ ꯁꯣꯛꯂꯝꯒꯗꯕ ꯍꯟꯊꯕ ꯋꯥꯉꯥꯡ ꯑꯃꯗ ꯈꯨꯇꯨꯝ ꯁꯤꯡꯂꯝ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯆꯗ ꯇꯣꯜꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯇꯅꯤꯛꯈꯤ꯫ ꯐꯤꯔꯦꯞꯄꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯄꯠ ꯀꯛꯊꯠꯂꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯈꯔ ꯌꯥꯡꯂꯞꯅ ꯊꯧꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯅꯤꯡꯈꯣꯝꯕꯁꯨ ꯐꯣꯡꯅ ꯑꯁꯥꯎꯕ ꯎꯠꯄ ꯍꯧꯔꯛꯂꯦ꯫ ꯌꯥꯝ ꯄꯋꯥꯔ ꯂꯩꯔꯝꯃꯦꯅꯦ꯫ ꯑꯩꯁꯨ ꯑꯩꯅ ꯌꯥꯗꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯁꯥꯊꯤꯕ ꯇꯤꯡꯈꯪ ꯑꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒ ꯁꯥꯗꯅ ꯅꯄꯨꯟꯁꯤꯗꯨꯗ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯤꯡꯈꯪ ꯑꯣꯏꯅꯤꯗꯤ ꯈꯪꯗꯕ ꯁꯥꯔꯤ꯫ ꯈꯨꯗꯛꯇꯨꯗ ꯃꯄꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯃꯨꯛꯇꯥ ꯁꯅꯥ ꯄꯥꯏꯔꯛꯄꯒ ꯅꯤꯡꯈꯣꯝꯕ ꯁꯥꯎꯖꯤꯟꯕ ꯁꯥꯗꯨꯅ ꯃꯩ ꯍꯦꯛꯇ ꯆꯨꯁꯤꯜꯂꯤ꯫ ꯑꯩꯕꯨ ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩꯕꯨ ꯀꯩ ꯍꯥꯏꯈꯤꯒꯦꯕ? ꯇꯥꯝꯅꯥꯒ ꯐꯤꯔꯦꯞꯄꯒ ꯋꯥꯏꯊꯧꯗ ꯂꯣꯟꯅ ꯎꯅꯔꯝꯃꯦꯅ ꯄꯥꯕꯨꯡꯗ ꯇꯝꯈꯤꯕ꯭ꯔꯣ? ꯃꯨꯛꯇꯥ ꯁꯅꯥ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯀꯔꯤ? ꯑꯉꯥꯡ ꯑꯅꯤꯗꯨ ꯉꯔꯥꯡ ꯎꯅꯩ ꯍꯥꯏꯕ? ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯁꯤ ꯀꯌꯥꯝ ꯁꯦꯡꯉꯒꯦ? ꯃꯨꯛꯇꯥ ꯁꯅꯥ ꯄꯥꯎꯗꯨ ꯈꯪꯗꯕꯅꯤ꯫ ꯐꯤꯔꯦꯞꯄꯕꯨ ꯃꯥꯅ ꯀꯧꯔꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯁꯨꯈꯪ ꯈꯪꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯗꯨ ꯍꯦꯛ ꯇꯝꯃꯛꯄꯒ ꯃꯨꯛꯇꯥ ꯁꯅꯥꯗꯤ ꯁꯥꯎꯕꯅ ꯄ꯭ꯔꯤꯊꯤꯕꯤ ꯅꯤꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯦ꯫ ꯁꯦꯜ ꯅꯨꯡ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤꯔꯥ ꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯤꯟꯅꯔꯛꯄ ꯑꯣꯏꯅ ꯍꯦꯛꯇ ꯎꯈꯤꯕꯅꯤ꯫ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯪꯉꯤꯁꯦ? ꯑꯇꯣꯝꯕ ꯋꯥꯔꯤꯗꯨ ꯂꯤꯅꯦꯅ ꯂꯤꯔꯗꯤ ꯁꯦꯡꯅ ꯂꯤꯌꯨꯅꯦ꯫ ꯁꯦꯡꯉꯦ, ꯑꯩꯅ ꯋꯥꯔ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯇꯅ ꯇꯥꯝꯅꯥꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯆꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯗ ꯄꯥꯎ ꯇꯝꯊꯣꯛꯏ ꯀꯥꯏꯅ꯫ ꯃꯥꯅ ꯃꯔꯝ ꯆꯠꯂꯨꯗꯕꯗꯣ ꯄꯥꯕꯨꯡꯗ ꯌꯨꯝꯁꯤꯗ ꯇꯝꯂꯝꯃꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ꯫ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ꯫ ꯊꯥꯖꯗꯅ ꯃꯥꯗꯤ ꯇꯧ ꯌꯥꯝ ꯉꯝꯃꯝꯃꯤ꯫ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯅ? ꯑꯃꯨꯛꯇ ꯌꯨꯝꯁꯤꯗ ꯆꯪꯉꯛꯇ꯭ꯔꯤꯕ ꯇꯥꯝꯅꯥꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯝꯃꯤ ꯍꯥꯏꯅ ꯇꯝꯂꯛꯄꯗꯣ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ꯫ ꯑꯗꯨ ꯍꯥꯛꯅ ꯏꯃꯨꯡꯁꯤꯕꯨ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯤ ꯍꯥꯏꯅꯃꯛꯁꯨ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯈꯣꯝꯕꯁꯨ ꯁꯥꯎꯔꯤꯕ ꯃꯄꯥꯗ ꯄꯦꯇ꯭ꯔꯣꯜ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯐꯤꯔꯦꯞꯄ ꯁꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯅ ꯃꯥꯒꯤ ꯊꯕꯛꯇ ꯌꯥꯎꯔꯛꯀꯅꯨ ꯁꯤꯅꯤꯗꯅ꯫ ꯃꯌꯥꯝ ꯆꯪꯉꯒ ꯐꯤꯔꯦꯞꯄ ꯁꯣꯛꯄ ꯌꯥꯔꯣꯏ, ꯃꯥꯒꯤ ꯀꯅꯥꯝ ꯂꯩꯇꯦꯅ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯗ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯉꯒ ꯉꯥꯡꯉꯛꯇ꯭ꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯁꯤꯗꯤ ꯄꯥꯕꯨꯡꯅꯁꯨ ꯋꯥ ꯑꯃ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯑꯐꯕ ꯁꯥꯗꯨꯅ ꯃꯥꯅ ꯏꯃꯨꯡꯁꯦ ꯀꯩ ꯑꯣꯏꯅ ꯎꯕꯅꯣ? ꯐꯠꯇꯅ ꯇꯧꯔꯝꯃꯒ ꯑꯩꯅ ꯎꯁꯤꯟꯅꯗꯅ ꯆꯠꯈꯤꯕꯗꯨꯔꯥ ꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯃꯨꯛꯇꯥ ꯁꯅꯥ ꯃꯆꯥꯗ ꯆꯤꯡꯅꯕ ꯈꯣꯟꯐꯝꯗ ꯍꯥꯟꯅꯒꯤ ꯑꯁꯥꯎꯕ ꯆꯥꯡꯗꯨꯗꯒꯤ ꯅꯦꯝꯊꯔꯛꯂꯒ ꯅꯪꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ꯫ ꯅꯪꯅ ꯊꯨꯝ ꯃꯣꯔꯣꯛ ꯍꯦꯟꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ? ꯑꯃꯨꯛꯁꯨ ꯅꯪꯅ ꯇꯥꯝꯅꯥꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩꯅ ꯎꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯌꯥꯝꯕꯁꯤ ꯍꯥꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯌꯥꯝꯕꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯇꯣꯝꯕ? ꯃꯨꯛꯇꯥ ꯁꯅꯥ ꯃꯇꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯔꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗꯁꯨ ꯍꯥꯏ꯫ ꯈꯣꯟꯖꯦꯜꯗꯨꯁꯨ ꯏꯪꯊꯔꯛꯏ꯫ ꯑꯇꯣꯝꯕ, ꯑꯣꯏꯅꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯈꯪꯂꯕꯗꯤ ꯀꯩꯅꯣ ꯃꯥꯅ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯪꯒꯤꯗꯃꯛꯁꯨ ꯋꯥꯔꯒ ꯂꯥꯛꯄꯅꯤ, ꯅꯪꯒꯤꯗꯃꯛꯁꯨ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯪ ꯅꯌꯥꯝꯕꯁꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯅꯪ ꯅꯌꯥꯝꯕꯒꯤ ꯈꯖꯤꯛꯇꯐꯥꯎ ꯈꯟꯗꯕ꯭ꯔꯥ?
ꯃꯌꯥꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯆꯥꯡ ꯑꯣꯟꯅꯕ ꯈꯨꯠꯂꯥꯏ ꯅꯤꯡꯈꯣꯝꯕꯒꯤ ꯃꯐꯝꯗ ꯂꯩꯇꯦ꯫ ꯃꯄꯥꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯤ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯈꯜ ꯈꯪꯂꯛꯄꯗ ꯃꯌꯥꯝꯕꯅ ꯑꯣꯏꯒꯗꯕ ꯐꯤꯚꯝꯗꯨꯁꯨ ꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥꯈꯜ ꯍꯣꯡꯉꯨ, ꯃꯥꯕꯨ ꯌꯦꯡꯅꯤꯡꯒꯅꯨ, ꯄꯥꯝꯂꯛꯀꯅꯨ ꯍꯥꯏꯅ ꯆꯩꯕ ꯉꯥꯡꯕꯗ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯑꯃꯅ ꯑꯃ ꯈꯟꯅꯕ, ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯋꯥꯈꯜꯁꯨ ꯆꯥꯟꯅꯔꯨꯔꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯃꯈꯥ ꯇꯥꯅ ꯃꯨꯛꯇꯥꯁꯅꯥꯅ "ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄ ꯑꯔꯦꯞꯄ ꯏꯄꯥꯕꯨ ꯈꯪꯍꯜꯂꯨ꯫ ꯅꯅꯤ ꯍꯣꯏ ꯆꯠꯂꯨꯕꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯃꯥꯡ ꯍꯥꯛꯇꯛꯀꯨꯝ ꯄꯤꯕꯥ ꯍꯣꯏꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄꯒꯤ ꯑꯩꯅꯁꯨ ꯀꯥ ꯍꯦꯟꯕ ꯋꯥꯔꯤ ꯁꯥꯔꯨꯅꯨ ꯍꯥꯏꯅ ꯈꯥꯝꯕꯅꯤ꯫ ꯅꯌꯥꯝꯕꯒꯤ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯍꯜꯁꯤꯡ ꯑꯗꯣ ꯃꯇꯧ ꯌꯦꯡꯊꯣꯛꯍꯜꯂꯨꯕꯅꯤ꯫ ꯑꯇꯣꯝꯕ, ꯅꯌꯥꯝꯕꯒꯤ ꯈꯜꯂꯒ ꯑꯩ ꯃꯧ ꯍꯥꯏꯕ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯇꯥꯝꯅꯥꯅ ꯃꯧ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯏꯄꯥꯅ ꯊꯤꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕꯒꯤ ꯁꯝꯕꯜ ꯈꯥꯛꯈꯤꯕ ꯏꯄꯥꯅ ꯄꯥꯝꯗꯦ꯫ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯀꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯃꯨꯛꯇꯥꯁꯅꯥ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯅꯤꯡꯈꯣꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫ ꯂꯥꯏꯕꯛꯇ ꯃꯈꯨꯠꯅ ꯀꯟꯅ ꯅꯝꯈ꯭ꯔꯦ꯫ ꯃꯀꯣꯛ ꯆꯤꯛꯂꯕ꯭ꯔꯥ? ꯃꯀꯣꯛ ꯉꯥꯎꯔꯕ꯭ꯔꯥ? ꯃꯥꯅ ꯈꯜꯂꯤꯕ ꯐꯠꯇꯕ, ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯕꯨ ꯑꯣꯠꯂꯦ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯌꯥꯁꯨ ꯑꯣꯠꯈ꯭ꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯅꯪꯗꯤ ꯍꯨꯅꯤ꯫ ꯋꯥꯈꯜ ꯑꯃꯕꯨ ꯐꯠꯇꯕ ꯀꯌꯥꯅ ꯋꯥꯍꯟꯈꯤ꯫ ꯊꯃꯣꯏ ꯑꯃꯕꯨ ꯇꯠꯇꯅ ꯆꯩꯅꯥ ꯍꯥꯞꯈꯤ꯫ ꯈꯜꯂꯤꯕꯅꯤ ꯅꯤꯡꯈꯣꯝꯕ ꯃꯥꯁꯨ, "ꯇꯥꯝꯅꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯑꯩ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯃꯣꯏꯀꯣ? ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯃꯥꯟꯅꯔꯝꯃꯤꯁꯦ?" ꯋꯥꯈꯜ ꯃꯥꯟꯅꯔꯝꯕꯗꯨꯅ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗ ꯂꯣꯟꯅ ꯑꯩ ꯆꯪꯂꯨꯔꯦ꯫ ꯄꯥꯎꯗꯤ ꯆꯪꯈꯣꯟꯕꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯔꯝꯂꯅꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯐꯤꯡꯅ ꯀꯥꯈꯠꯂꯛꯏ꯫ ꯅꯤꯡꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯐꯥꯎ ꯃꯁꯥ ꯂꯦꯡꯉꯝꯗ꯭ꯔꯤ꯫ ꯃꯌꯥꯝꯕꯒꯤ ꯐꯤꯕꯝꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯆꯪꯈꯣꯟꯕ ꯃꯅꯥꯎꯄꯥꯒꯤ ꯉꯛꯁꯪꯒꯤ ꯐꯨꯔꯤꯠ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ "ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯕꯨꯡꯗ ꯇꯝꯃꯨꯏꯁꯦ?" ꯅꯤꯡꯈꯣꯝꯕ ꯃꯌꯥꯝꯕꯗ ꯀꯤꯔꯨꯞ ꯇꯧꯔꯒ ꯇꯥꯃꯣ, ꯇꯥꯝꯅꯥꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯝꯕꯩ ꯁꯥꯎꯕꯩ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯇꯦ, ꯀꯅꯥꯅ ꯇꯝꯃꯛꯀꯦꯅ ꯍꯪꯈꯤꯕꯅꯤ꯫ ꯆꯪꯈꯣꯟꯕ ꯐꯠ ꯃꯅꯥꯎꯗꯨ ꯏꯟꯊꯣꯛꯂꯒ ꯃꯊꯥ ꯁꯥꯅ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯗ ꯃꯌꯥꯝꯅ ꯁꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇꯅ ꯇꯥꯝꯅꯥꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕ ꯆꯪꯈꯣꯟꯕꯅ ꯄꯥꯝꯗꯦ꯫ ꯃꯄꯥꯅ ꯋꯥꯔꯤꯗꯨ ꯈꯪꯈꯤꯕꯅ ꯀꯥ ꯍꯦꯟꯅ ꯇꯥꯝꯅꯥꯗ ꯌꯥꯅꯤꯡꯗꯕ ꯂꯩꯈꯤꯅꯤ ꯈꯜꯂꯨꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯪꯈꯣꯟꯕ ꯁꯣꯔ ꯃꯄꯤꯝ ꯍꯣꯜꯂꯒ ꯃꯅꯥꯎꯄꯥꯗ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯨꯝꯂꯕ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ "ꯅꯤꯡꯈꯣꯝꯕ, ꯅꯪ ꯇꯥꯃꯣꯅ ꯋꯥꯔꯤꯁꯦ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟ ꯌꯥꯡꯉꯣꯏꯗꯦ ꯄꯥꯕꯨꯡꯗ? ꯑꯩꯅ ꯇꯥꯝꯅꯥ ꯅꯨꯡꯁꯤ ꯈꯪꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯕꯨꯡꯗ ꯇꯥꯝꯅꯥ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯇꯝꯃꯨꯔꯤꯗꯤ?" ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯆꯪꯈꯣꯟꯕ ꯃꯈꯨꯠ ꯈꯨꯠꯆꯣꯏ ꯇꯔꯥꯗꯨꯅ ꯃꯃꯥꯏ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯅꯥꯟꯊꯩ꯫ ꯃꯅꯥꯎꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯃꯥꯂꯦꯝꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯁꯦ ꯅꯪ, ꯄꯥꯕꯨꯡ ꯑꯅꯤꯁꯤꯒꯤꯅꯤ꯫ ꯁꯤꯒꯤ ꯃꯊꯪꯗ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯇꯥꯝꯅꯥꯅꯤ꯫ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯁꯥꯒꯩꯅ ꯃꯉꯣꯟꯗ ꯃꯩꯁꯥ ꯍꯥꯞꯄꯤꯈꯤꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯂꯨꯝꯂꯕ, ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯇꯥꯃꯣ ꯄꯣꯊꯥꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯃꯤꯠ ꯇꯥꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟ ꯌꯥꯡꯉꯣꯏꯗꯨꯕꯣ?" ꯍꯥꯏꯔꯒ ꯆꯪꯈꯣꯟꯕ ꯑꯃꯨꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯁꯥꯗꯨ ꯄꯣꯊꯥꯐꯝ ꯏꯔꯩ ꯂꯩꯇ ꯀꯩꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯅꯤꯡꯈꯣꯝꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯎꯠꯊꯣꯛꯄ ꯍꯩꯕ ꯑꯃꯃꯝꯅ ꯎꯠꯊꯣꯛꯂꯤ꯫ ꯆꯪꯈꯣꯟꯕꯅ ꯇꯥꯝꯅꯥꯅ ꯂꯣꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯀꯨꯞꯁꯤꯟꯗꯨꯅ ꯇꯥꯝꯅꯥꯅ ꯃꯥꯕꯨ ꯂꯣꯏꯅ ꯅꯤꯡꯗꯕ ꯂꯣꯠꯁꯤꯜꯂꯒ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ꯫ ꯅꯤꯡꯈꯣꯝꯕꯅ ꯚꯤꯂꯦꯟ ꯇꯥꯏꯞꯇ ꯅꯝꯗꯨꯅ ꯂꯥꯛꯀꯦ ꯐꯣꯏꯒꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯁꯨꯝꯈꯤꯕ꯫ "ꯇꯥꯃꯣ, ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯕꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯉꯨꯕꯅꯤ꯫ ꯑꯩ ꯇꯥꯃꯣꯕꯨꯗꯤ ꯅꯨꯡꯁꯤ, ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯤ." ꯆꯪꯈꯣꯟꯕ ꯊꯕꯥꯛꯇꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯈꯤ꯫ ꯅꯤꯡꯈꯣꯝꯕ ꯐꯤꯕꯝꯗꯨꯗ ꯃꯌꯥꯝꯕꯒꯤ ꯄꯣꯀꯦꯠꯇ ꯈꯣꯏꯍꯨꯝ ꯍꯨꯝꯂꯒ ꯇꯣꯏꯅ ꯆꯥꯕ ꯇꯦꯕ꯭ꯂꯦꯠꯇꯣ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯁꯇ꯭ꯔꯤꯞ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯌꯥꯝꯕꯗ ꯄꯤ꯫
ꯆꯪꯈꯣꯟꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯣ ꯍꯦꯛ ꯆꯥꯈꯤꯕꯒ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯁꯤꯟꯈꯤ ꯏꯁꯤꯡ ꯂꯧꯔꯨꯅꯕ ꯇꯥꯝꯅꯥꯗꯤ ꯆꯪꯈꯣꯟꯕ ꯅꯤꯡꯁꯤꯡꯕ ꯁꯪꯗꯦ ꯒꯥꯔꯤꯗꯨ ꯐꯤꯔꯦꯞꯄꯒꯤ ꯒꯦꯠꯇ ꯈꯥꯝꯃꯝꯃꯒ ꯌꯥꯝꯅ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯆꯪꯈꯣꯟꯕꯒꯤ ꯌꯨꯝꯗꯒꯤ ꯐꯤꯔꯦꯞꯄꯒꯤ ꯌꯨꯝ ꯌꯧꯔꯛꯈꯤꯕ ꯃꯤꯅꯠ 10ꯕꯨ ꯐꯥꯔꯝꯂꯣꯏ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯊꯤꯜꯂꯒ ꯐꯤꯔꯦꯞꯄꯥ 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 ꯇꯥꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯉꯣ ꯅꯨꯡꯊꯤꯜꯗ ꯊꯣꯡ ꯂꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛꯁꯨ ꯍꯪꯈꯤꯕꯅꯤ ꯄꯥꯈꯠꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯐꯤꯔꯦꯞꯄꯗ ꯏꯄꯥꯏ ꯀꯥꯅ ꯌꯦꯡꯈꯤ ꯐꯤꯔꯦꯞꯄꯒꯤ ꯏꯪ ꯇꯞꯄ ꯂꯦꯞꯂꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯅꯤꯛꯄꯩ ꯍꯨꯜ ꯃꯨꯛꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯊꯖꯩ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯂꯦ ꯑꯦꯔꯣꯟꯗ ꯀꯩꯒꯤ ꯇꯝꯃꯨꯏꯅꯣ ꯍꯥꯏꯅ ꯍꯧꯖꯤꯛꯋꯥꯏꯗꯁꯨ ꯂꯥꯎꯅꯔꯒ ꯐꯣꯟ ꯊꯝꯅꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠꯇꯨ ꯀꯔꯦꯟ ꯌꯥꯝꯅ ꯀꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯉꯛ ꯐꯥꯎꯕ ꯆꯦꯞꯊꯣꯛꯄ ꯂꯩꯊꯣꯛꯄ ꯉꯝꯅꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯤ ꯑꯗꯨꯕꯨꯗꯤ ꯑꯃꯅ ꯑꯃꯒꯤ ꯋꯥꯖꯕꯒꯤ ꯏꯍꯨꯜꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯡꯃꯟꯈ꯭ꯔꯦ ꯐꯤꯔꯦꯞꯄꯒꯤ ꯑꯃꯟꯕ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯛꯅ ꯍꯨꯠꯆꯤꯜꯂꯛꯄ ꯃꯥꯂꯪꯕ ꯃꯥꯁꯨ ꯏꯄꯥꯏ ꯀꯥꯔꯤꯕꯤ ꯐꯤꯔꯦꯞꯄꯒꯤ ꯀꯥꯗ ꯊꯨꯡꯉꯛꯂꯤꯕꯤ ꯑꯁꯤꯕꯨ ꯐꯥꯊꯕꯤꯕ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯉꯝꯕ ꯅꯨꯡꯁꯤꯠꯇꯤ ꯄꯤꯔꯒꯦ ꯈꯜꯂꯤ ꯃꯥꯜꯂꯦ ꯆꯣꯛꯊꯗ ꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄ ꯇꯞꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯆꯪꯉꯣ ꯃꯈꯨꯠ ꯁꯝꯕꯒꯤ ꯃꯍꯨꯠꯇ ꯐꯤꯔꯦꯞꯄꯕꯨ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯈꯤ ꯃꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯃꯈꯨꯠ ꯁꯝꯂꯨꯕ ꯉꯝꯈꯤꯗꯕ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯛꯏ ꯃꯥꯒꯤꯗꯃꯛ ꯋꯥ ꯉꯥꯡꯕ ꯅꯪꯈꯤꯗꯕ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯏꯁꯥꯎꯅꯩ ꯃꯌꯥꯝꯗ ꯃꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯈꯤꯗꯕꯁꯨ ꯄꯦꯟꯗꯕꯅ ꯊꯜꯂꯛꯏ ꯏꯀꯥꯏꯕ ꯅꯪꯈꯤꯕꯅ ꯐꯤꯔꯦꯞꯄ ꯄꯤꯔꯥꯡꯅ ꯇꯥꯝꯅꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯅꯥꯟꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯅꯣꯛꯅꯤꯡꯕꯗꯤ ꯀꯌా ꯐꯥꯎꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯂꯨꯁꯤꯟꯅ ꯊꯨꯝꯅ ꯃꯁꯥꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅ ꯏꯅꯧ ꯅꯧꯅ ꯄꯥꯜꯂꯤꯕꯅꯤ ꯇꯥꯝꯅꯥꯅ ꯄꯥꯈꯠꯂꯤꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯋꯥꯅ ꯁꯨꯝꯗꯨꯅ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯃꯤꯕ ꯁꯥꯈꯤ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯅ ꯂꯦꯡꯉꯝꯒꯅꯨ ꯍꯥꯏꯕꯒꯤ ꯑꯩ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤꯁꯤꯅꯤ ꯑꯩ ꯂꯝ ꯍꯦꯟꯗꯨꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯄꯨꯝꯅꯃꯛꯅ ꯅꯪꯉꯣꯟ ꯇꯥꯏꯅꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯇꯥꯔꯨꯔꯒ ꯏꯃꯥꯡꯁꯤꯗ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯕ ꯉꯝꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯏꯁꯦꯡ ꯁꯦꯡꯅ ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤ ꯏꯃꯥꯡꯗ ꯎꯠꯂꯨ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯋꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯈꯤꯅꯨ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯊꯧꯅ ꯍꯛꯆꯤꯟꯅ ꯃꯤꯠ ꯆꯥꯅꯔꯝꯕꯗꯩ ꯈꯤꯇꯪ ꯃꯣꯟꯊꯔꯛꯏ ꯃꯃꯤꯠ ꯉꯥꯡꯇ ꯐꯤꯔꯦꯞꯄꯗ ꯃꯥꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯔꯛꯄ ꯆꯩꯅꯥ ꯃꯈꯜ ꯑꯃꯁꯨ ꯇꯤꯡꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯛꯂꯦ ꯐꯤꯔꯦꯞꯄ ꯇꯥꯏꯕꯪꯁꯤꯗ इहान हाना अहिना खोंदारकपदा अइंगोंदा नुंसीबा कइनो हाइना तंबीखिबसे पाबुंग इमानी पाबुंगना ताइबुंग थादोखिबदा इमादी ईश्वर नंगना पुबिखिनो हाइना लोना मिच्चेना उइसिंदुना खुरुमखि नुमिदांग खुदिंग अदुबु ईश्वरना अइंगोंदा चांगिंग तौबिखि माले अइसे क्याम कनबा कनदबा येंनिंगखि माले चांगिंग मखल मखलनी अइना फंखिबा इमासु अइबु नुंसिबा ngamoi haina magi tungni khallaga अइबु हुंदोक्तुना अतोपदा मयुम पानखिबनी ख्वाइदगी लापनबा ngamrei haina किजबा पुंखाय अमा मिटमांगदगी उरक्तबदा कोयांग आंगसबा मिसक्तुना अइबु हुंदोक्लंबा मिकुप्ता मयामदसु इमा लौरुसि हाइबा ngamखिदे मादि सिख्रबनी अमुक हन्ना पनबा यारोय हाइना पाबुंग सौ इमा जोगना अइंगोंदा अखनबा याथंग पीखि मचागी खंदा मयुम पानखि हाइना मयामदा मागी मिंगफौ पनबा याखिदबना अइनुसु इमाबु इचिलसिना सोनबा केखि मतमदुदा अइना पाबुंगा थारगा अनिरक सुबा ओइना नुंसिबा मिसक काइनखिबगी लोटसिलगा फुमसिलगा खांगक पावाबा मयामदो तमथोकपदा खांखिबा चैनादो यौना लेबसु हैरोय हौजिकना नंगा अमुकसु लापनरगा अइ नुंसिबा मिसक काइनखिबगी अवाबा चैना नहौना खांगबसु किसे अइ नंगना अइगी पुंसिदगी मांखिनि हाइनि हम पाखले
सीता खनबदा हौखिबा चैना मयामदो इसादा नौनना साफोंबसु हौरे सी हाइदुना कपखी फिरिपा नुंसीना येंगलंबदै मपीदो चंगसिलगा तैथोकपिरई तामनागी ngaksamda makhut ani maktuna komna pairaga piktakpa mamaido inkhattuna ichor chotpa mamit ani duda pamuna yenglaga malemda mamal naidaba posakse numit tha thawan ising nusit kaya kaya laikre aduga aigi punsidadi nangni nangi ima pawungi mathang ahum suba nangi nungsiba pamuba misakse nangi nafamdagi kaidang nungda mangoi मालेम सिदा नंग नतब नुपी अमता आई हन्न येंगोय नंग नतब नुपी अमतगी थवाई हक्सा खुदोल ओइने लौसिनबसु ngамोय नंग एगी लंबीदा चंगकप खुदिंगमक अखोइनिना माइथीबा पीसी लेट्स फाइट टुगेदर फिरिपगी वहाई खरा असिना माबु इंगना तपना थेमजनबसु ngamख्रे मपुकनिंग नुसिबतुमदि हंथद्रि फिरिपगी खजाइदा तारिबा दाखफमदुदा मखत मचादुना तपना नालगा दाखम सिगी चैनाते एंगोंदनी मोइना एंगोंदा वहाई अमता सो हाइदना यारनी हाइबगी वांगांग बिनबा लैत्रे खंगबगी नंगबु तोंगाना कौरगा सुंबा थौं चथरंबसिदि आई नुंगाइते कईगे एंगोंदा मोइना सुमाय हाइरई हाइना हाइरमदबा नथोम चलमिनो एंगोंदा हाइरमबा यादब्रा तामनाना मागी कना लैति हाइबगी पंगवादा वासबदुदा फिरिपा तामनाबु नुंसिबगी चांगदो इमाई पाथोक्तुना हक्सांग मनुंगदा मपान फाउना चेलगले ममित्तुना हेना नमना पाथोरख्रे का हेना नुंसिना मिटिंग चोइदना येंख्रे नुंसिद्रा मचिन थौरबी असि वाट्रबा माना थाकवांगना कागे हाइबगी महुत्ता लाइर लमजा अमदा लुपलिबसि मालेमसिदा नुंसिबसि सनालोपा स्टेटसना लैख्रे हाइना खल्लुबा तांगलबसु तांगना असिंग मनुंसिबा मुट्री हाइना उतखि माले तामनागी मखुत्तुदा मागी मखुत्तुना तपना समकलगा मनुंगदा पुशिलई समलमा मखुत थादोकलगा लेंगसुम अनीदुदा पाइरगा सोफा मचादुदा फमनली मासु फमथरई थादोखिबा मखुत नियतो मखुत्तो हंजिलगा लौसिल्ली मागी फैगंदा पुरक्तुना थमलगा पाइशिनमिने लनसनरीबा चावबा पिकपा मानदबा खुत्तुदा येंगना तपना आशा लैत्रबा पुंसी अमनी अैना तौरब खुदिंगमक अरेमनी खन्ना अै निंगबदी याम कायरुरे अदुबु ngasiदी अैगी निंगब खुदिंगमक थुंगले तामनादा अमुक येंगक्तुना मखुत्तसो मागी चिंबाल मपादुदा थांगतलगा अैगी थमोइदा हौबा ख्वाइदगी तांगबा सिंगेलनि नंगदी तामना अै नंगबु कुइना लापना थंबदा कीबा फावरे अैना नुमित अमा हेक्तदा इनाक्ता चलसी हाइबदा हराव हराव नंग यावा ngamgadra हाइरगा तामनागी ममित्तुदा इखौ लांगना येंगी पाइरिबा खुदांगसे कनादासु पिथोकनो अै खक्तगी हक ओहेनबियो नंगी समलांग नंगी माइथोंग नंगी मीत नंगी चिंबाल नंगी हक्सा नंगी थमोय खुदिंगमकी हक अै खक्की ओहेनबियो कनादासु पिथोकपिगनो हाइगनो अैगी खुदिंगमक नफमदा सिनख्रबनी नंगी हकनी कनादासु पीरोय नंग खक्की ओइगे हायो अैबु नंगना ngaksenbiyo पांगल चांग मानबा कयागा मुक्नबदी ngamgani अैना ngamक्त्रबा मिकुप्ता खुदांगसी इसाना यादना मुनबिख्रबदी अैबु थमोय चेतबिनी हाइखिनी फिरिपा तामनागी मखुत्तो हेना चीना पाइसिलगा फिरिपदी तामनागीदमक मी हातपसु ngamgani सिदोकपसु ngamgani तामनागी कोकनांग चेप अदुदा मखुत नामदुसु थमलगा नंगी खुदांग तोख्रो नंगी समलांगदगी समना अमा फावबा सोकलंबदा मखुत थदेकपसु ngamgani अैना ख्वाइदगी फाथबा ngamda असावबगी इहुलना फुदोरखिबा मतांगसे मीना नंगोदा चुमना येंगलमदबा कना अमना नंगबु कलकना येंखिबा असिनी ओइनरबसु तौना फिरिपदा नोकफेट तौरकलगा हाइरई नंगना मी हातबा ओइखिबदी अै पामदे मी हालरदी नंग जेलदा चंखिनी इतोमता लेहौबा ngammoy अदुगी महत्ता अैबु ननाक्ता लेंगदना थंबिरो अै वाखलसे इंगना चिकना अमुक्ता पोथाजगे फिरिपा ममित अनीदो तामनागी ममित अनीदुदा
hanjinna luthana yengkre dak 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 haina mihuldo inau nauba phibam amada mathi phongba horakle thamoi mapadusu sari sari phawba horakle tamnagi pisum laibak tentak papa ngangtak tawba khazai tumtak panaton laina ga pangkhak oibi chimbalna masa pumbado pangthakre sum sum naksili masa lengda mamai dukhak tamna masu masa do thak thak nik bhaurakle yaningda su bhaurode kizabadi leiri makhut yetuna tamnagi lukhamda tapna pairaktuna hena manakta pursilli mitka naton anima chimbal anima mayok nakhi thamoi fauna yauki gadaba chimbal ani dumaso khongthang hena thangsin khidawre khamluba kanano thatluba maraksida jing jing haina khingakpa mamalgi ringtone na khamkre ikhang khamna handokne tamna su tahata phone do bag tagi lakthokla paikhatli ningol school chalhaudabani masangam de haina kai hairabano khomki ai laage hairaga phone do taha kakle fire pagami chana bus ikaire wari yinglam laga ai chalage hairam duna fu hangotuna thone yangna ka dadagi chenki thindoke hai haudre fire paso tana duna so ina haudre masu tamnagi matawduda tana saludaba oirini tamna chatraba matung madi kada makhatana wakhal khalauri yengkiba amada mit hakchinna yengduna leikre numit amagi thaudok suningsingai fire para Rishikesh na call tawrakhiba numittuni call tawrakpadu paide hanjin tawrakpada paikhatli kai pamge ngonde fire pa ai nang wari inta sage ai laura nang lakera Rishikesh kaino nang hainingise nang gu unaba ai ngamoi phare unaba pamdrabani na phone da sum hairake pot ama khak thinbigera karam makhalgi pono number 4 tablet natraga kari nangna business tawbu poti afawam to oiramoi aibu fataba tawna wenslakano come on firepa aikoi saunaraga sumle yabro nangi natina thawna aingonda yaudi aina tawba ngambagi chang nangonda wale thawna change tawnara loire crore gi mapu aiminasi makha mutarai crore 51 gi pot ama pubigera nangi share pige ai ngamoi kaigi afaba thabak nati nangi yum in kholai dabagi pressure me am lei khangi ai nang ning kholai ba kona na ba sel ai pige tamna na ba ni gi relationship ai khangi nang no ji kai pa mi hai ba su ai nu yum sa na ba sel su ai pige phire ba hing ba da sel changi nupi gi maral na nang yum pu doi de ikai ba phaudro nupa ai sidi nupa ni sigera changera ngamna bo na gadabani hojik sel pai se 60% hena di black money ngak ni ne nang na tung tarak pada pamdrabasu amuk khaktana punsi hodok mo pamdabro nangi phibam duda sel tungsilaga yumin khol leiba haidudi oiraroi wakhal munna khanki yengkiba amada yengki ma sel pami asi khangna Rishikesh ma nasu phire pagi wakhal pokning onnaba makhal gi inot ni hapa ai sel darkar darasu tamna na yaroi da thabuk ti tawroi firepa mating macha ama khaksina nangi hoba pungnamak men ga dawribani makha tabada nangbu phattaba tawsi hairokloi holakloi amuk khakti yengu thabuk se tawraga aigi driver do handak accident gi hospitalize tawraga leikibani adugi nangonda chance pibani firepa masada tawfum khangde amuk su tawsira amuk su yagum sira nungsibagi namak phattaba lambel chalasira natragana sum sigi hamu oiba phibam sida leirashira tamna na mabu manamma mabung imung manungda sak takpado kaino mangondagi lokhatpa yaba tamna na utkidawba leiti amata masi khak nattana nangidamok ai legally or illegally means am seasonaduna sel talasira imung kaya kangkhong chahalliba posak ama puthok pusin tawraga nangbu thamnaba yum inkhol leirasira tamna kaino aina hojik tawgadaba nangonda ta amdana ai lambel se khanmada nang inaktagi sauduna labkhidra ai thabuk sin nangondagi lotsinbada nang khangkhidra nungsiba amagi damak aranba lamben khankidawrabra phirepa somdaso nungsiba amagi damak khudingmakki mayoknagadawri sem sakhrabani nimidang changkhonbada call tawi changkhonba su pairai tamna hairai tamna ngasai nangi call ignore tawbado ai soikhre changkhonba
ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯌꯣ ꯆꯤꯡꯅꯕꯗꯤ ꯄꯣꯛꯏ ꯇꯥꯔꯔꯣꯏꯒꯦ ꯁꯨꯛ ꯉꯝꯈꯤꯗ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯀꯩꯊꯣꯛꯄ ꯄꯥꯝꯗꯦ ꯇꯞꯅ ꯍꯥꯏꯈꯤ ꯆꯪꯈꯣꯟꯕ ꯑꯩ ꯐꯤꯔꯦꯞꯄꯒ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯦꯜꯗ ꯆꯠꯃꯤꯟꯅꯔꯦ ꯆꯪꯈꯣꯟꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯁꯣꯔ ꯆꯥꯎꯔꯞ ꯍꯣꯟꯈꯤꯕꯒꯤ ꯃꯈꯣꯜꯗ ꯇꯥꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤꯐꯥꯎ ꯍꯤꯡꯂꯛꯄꯗ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯛꯄ ꯃꯤꯁꯛꯇꯤ ꯅꯪꯅꯤ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯉꯝꯂꯣꯏ ꯑꯍꯜꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯟꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯅꯪ ꯑꯩꯅ ꯈꯥꯝꯁꯤꯕ ꯌꯨꯝ ꯑꯅꯤꯃꯛ ꯃꯈꯥ ꯇꯥꯅ ꯀꯧꯅ ꯉꯥꯡꯅꯗꯕ ꯑꯣꯏꯈꯤꯕꯁꯨ ꯄꯥꯝꯗꯦ ꯄꯥꯕꯨꯡꯍꯣꯏꯗꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯑꯩꯁꯨ ꯏꯅꯝꯃ ꯇꯥꯃꯣꯗ ꯍꯥꯏꯔꯒꯦ ꯋꯥꯐꯝꯁꯦ ꯀꯨꯏꯅ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣই ꯅꯪ ꯐꯤꯔꯦꯞꯄꯗ ꯃꯤꯠ ꯇꯥꯡꯅ ꯊꯥꯖꯔꯕ꯭ꯔꯥ ꯁꯣꯟꯊꯥꯡꯅꯅ ꯍꯪꯈꯤ ꯊꯥꯖꯩ ꯑꯩ ꯃꯥꯒ ꯂꯥꯞꯅꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯩ ꯃꯥꯒ ꯊꯥꯡꯃꯤꯟꯅꯅꯤꯡꯉꯤ ꯆꯪꯈꯣꯟꯕ ꯁꯣꯔ ꯇꯞꯅ ꯍꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞꯄꯅ ꯅꯪꯉꯣꯟꯗ ꯆꯥꯎꯅ ꯃꯤꯅꯝꯂꯝꯂꯕꯗꯤ ꯃꯥꯅ ꯃꯃꯤꯠ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯝ ꯍꯦꯜꯂꯝꯂꯕꯗꯤ ꯅꯪ ꯏꯅꯥꯛꯇ ꯂꯥꯛꯀꯗ꯭ꯔꯥ ꯃꯥꯅ ꯅꯪ ꯈꯪꯍꯟꯗꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒ ꯆꯥꯎꯅ ꯌꯦꯛꯅꯕ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯃꯥꯅ ꯁꯣꯔꯤ ꯍꯥꯏꯕꯗ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯆꯪꯈꯣꯟꯕ ꯃꯥ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏ ꯖꯁ ꯇꯦꯜ ꯃꯤ ꯀꯟꯊꯣꯛꯀꯅꯨ ꯏꯐ ꯍꯥꯏꯕꯅꯤ ꯀꯩꯒꯨꯝꯕ ꯇꯧꯔꯝꯂꯕꯗꯤ ꯍꯥꯏꯕꯅꯤ ꯏꯐ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯍꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯥ ꯅꯠꯇꯕ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯅꯨꯡꯁꯤꯕꯗ ꯑꯣꯞꯁꯟ ꯊꯝꯕ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗ ꯆꯪꯕ ꯁꯣꯔ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯅꯨꯃꯤꯠ ꯊꯥ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯤ ꯃꯥꯅꯤ